Last one. ꯃꯌꯥꯝ ꯉꯁꯤꯒꯤ ꯕꯣꯔꯥꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦ, ꯑꯂꯨ ꯂꯩꯔꯦ, ꯌꯦꯂꯨꯝ ꯂꯩꯔꯦ, ꯑꯗꯒꯤ ꯁꯥ ꯃꯔꯣꯏ ꯂꯩꯔꯦ, ꯑꯗꯒꯤ ꯁꯤꯅ ꯃꯌꯥꯡ ꯃꯇꯣꯟ ꯂꯩꯔꯦ, ꯑꯗꯒꯤ ꯁꯤꯅ ꯅꯥꯀꯨꯞꯄꯤ ꯀꯣ ꯃꯌꯥꯝ ꯁꯤꯅꯦ ꯇꯧꯗꯣꯏꯁꯦ. ꯁꯤꯗ ꯂꯩꯔꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯧꯊꯔꯁꯤ ꯍꯧꯖꯤꯛ. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅ ꯈꯟꯕꯤꯔꯛꯄꯅꯤ. ꯏꯔꯣꯟꯕ ꯑꯃꯒ ꯍꯥꯏꯕꯅꯦ. ꯏꯔꯣꯟꯕ ꯑꯃꯒ ꯕꯣꯔꯥꯒ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯕꯅꯦꯕꯀꯣ. ꯑꯗꯣ ꯏꯔꯣꯟꯕꯗꯣ ꯄꯥꯟ ꯏꯔꯣꯟꯕ ꯑꯣꯏꯅ ꯇꯧꯔꯦ. ꯄꯥꯟ ꯏꯔꯣꯟꯕ ꯂꯩꯔꯦ. ꯑꯗꯣ ꯕꯣꯔꯥꯁꯦ ꯃꯈꯟ ꯃꯈꯟ ꯊꯝꯕꯅꯦꯕꯀꯣ ꯑꯩꯅ. ꯁꯤꯅ ꯁꯥ ꯃꯔꯣꯏꯅ ꯇꯧꯔꯒ ꯕꯣꯔꯥ ꯉꯧꯕ. ꯑꯂꯨꯒꯤ ꯂꯩꯔꯦ. ꯁꯤꯅ ꯌꯦꯔꯨꯝꯒꯤ ꯕꯣꯔꯥꯅꯦ. ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯡ ꯃꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯕꯣꯔꯥꯅꯦ. ꯑꯗꯨꯒ ꯁꯤꯅ ꯍꯪꯒꯥꯝ ꯆꯝꯐꯨꯠꯅꯦꯀꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯁꯤ. ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ. ꯍꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ. ꯑꯍꯥꯟꯕꯩꯁꯦ ꯌꯦꯔꯨꯝꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ. ꯕꯣꯔꯥꯁꯦ. ꯂꯣꯏꯔꯦ.
ꯃꯌꯥꯡ ꯃꯇꯣꯡꯁꯤ ꯍꯥꯎꯋꯦ ꯃꯅꯝꯗ ꯅꯨꯡꯁꯤ
last one. Wadi wadi ma'am yame burado. Madu oitadi miyam ai chabsu loirabnina miyam video se subscribe butang ko sinjarge karigumba nana oigi channel sibu nungaibiba sum yengba sum nungaibiba oitadi miyam like share comment amom to tobiramu miyam subscribe su tobiramu ingbana yadre ingtham challe hujikse ingtham tamu bam tawbra bu tumba ngamdena hospital yomna miyam phagi tawne bye bye.